Connect News Media tabiriba singbu taramna okchari. Iran gi mayokta America amadi Israel gi attack ngasi numit tarani sukre. Iran amadi Israel gi marakta leiragliba tension asi hojik akiba phangna manghan tahanba lan amagi saglon lawkhre. Laan asigi maramdagi Iran gi city kayada pak chauna amangata thokli amadi lising ama chatretagi henba mising sikre. Mising makoigi yum kai thadok naduna safe oiba mafamda changjafam lawnari aduga prithvi gi lebak pumbada laan asigi support amadi against the protest tawnari. Britain da March 3 Iran gi supporter sing amadi America gi supporter sing numit asimakta da March chanaki. March 9 gi numidang da Saudi Arab ki Al Khars area gi residential area da missile tarakpadagi Indian amadi Bangladeshi citizen ama lekhidre. Media reports ki matung inna attack asida atopa Bangladeshi tarani thoi aso apan thoki. Saudi Civil Defense Agency ki matung inna residential area da missile tarakpana building sing chauna amangata thoali amadi manang nakpada tangdu leta da bathon ki. Middle East hengalagli ba tension asibu yengduna Bharat Sarkar na hanadagi Saudi Arab ta leriba Indian citizen singi damak advisory thokre amadi checksin lainana ba advice piki. Marak asida Iranian media da lakpa news gi matung ina leibak ki supreme leader Ayatollah Ali Khamenei gi mahuta Anouba supreme leader Iran gi leikidraba supreme leader Ayatollah Ali Khamenei gi Machanupa Mojtaba Khamenei bu mahaki successor amadi leibak ki Anouba supreme leader oina khankre. Mahak Ayatollah Ali Khamenei gi ani Suba Machanupani mahaki maming gi announce Iran gi government TV na March 9 gi angan ba ayukta tawki. Decision asi adugumba matamda lagli madudi mahaki mapabung February 9 da Israel gi attack ta leikhidaba matungda mafam asida chathariba lan asina Anouba mayon on kre. Mojtaba Khamenei matam sangnadagi post asigi maru oiba contender oina lawnarakli adubu mahakna masigi mamangda kaidonungda elected natraga formal oiba government position da leraktri. Iran gi maikaidagi makhoi gi Anouba supreme leader gi ming khallabasu Israel na warning asi tawduna hairi madudi Iran gi supreme leader Ayatollah Ali Khamenei gi successor pumba target tawgani. Israeli army na adugumba miyoi sing dasu warning tawri madudi Anouba supreme leader khanbigi process ta yawba miyoi sing bu target tawgani. Masigi mamangda US President Donald Trump da so high kre madudi Iran gi Anouba supreme leader khanbada mahaki ayaba yawdrabadi kuina leibangam loi. Aduga March 3 amadi 9 gi lonaba numidangda Iran gi konung Tehran da chauna amangata thokhi. City asigi maru oiba oil depot ta tawkiba attack ki matungda maikai pumbada mai chakpa thokhi. Masi ubada mai gi ipakumna ukhi. Fibam masi aduki matik akiba phangki madudi sorokta thausen thabna mai gi turel gumna uba phangki. Akiba phangba attack asida tanker driver ani yauna miyoi mari sikhi. Atiada maikhugi mapai aduki matik chauna karakpana nungthildasu numidangumna mamduna leikhi. Attack asigi matungda Tehran gi fibam yamna phatkide nongthaktagi maikhu amadi thauga yanaba amuba nong takhi masidagi mafam asigi mising akiba faunaki masina fuel delivery temporary oina lepki. Aduga Iran ge president Masoud Pezeshkian na yumlona balebak singda attack tawkibabu nungnang mafungdoktuna lale haijaki. Masi area sida hengalagliba pressure bu hanthanana ba honaba oirambasu yai adubu wang asi hangnari madudi tasengna masi lale haijaba oirabadi lan asi hokiba numit mapani hokraba matungda karigi lale haijarakli. Iran gi yumlona ba area singdagi lakpa report singi matung inna Iran natraga mahaka mari lenaba power group singi attack hojik suleptri. Qatar amadi UAE na March 3 tahai makhoi gi maikai da lakiba missile singbu intercept tawki. Masi Iran gi leadership ki control da achobo hang amani madudi lale haijaraga karigi attack tawba leptri. Iran da hojik fawbada civil area lising taruk chatru omphunipan da target tawki. Attack sing asida yum lising manga chamanga kuntra manga amadi dukan lising amaga nifumatoi amanga ta thoki. Masida natana medical center taramari amadi school home phumanga dasu attack tawki. US Israel amadi Iran gi lan asida hojik phawbada miyoi lising amaga chatret leikhidre aduga lan asida hojik phawbada Israel gi lising amaga chatret phumanga henba miyoi sing aso open thokre. Aduga Israel na Lebanon dasu Iran ki supporter group Hezbollah ki mayokta attack tawri
laan asigi mang takpa amadi akibagi marakta miyam ge punsi chauna chetheng piri Lebanon da March 3 ki numidang da Israel gi air strike ta miyoi taramanga lekhide masigi matai da miyoi kyana aso open nangki attack asida konung Beirut ki hotel amada target tawki mafam asida lan asina maram oiduna displaced person sing panduna leiri Iran supporter Hezbollah na pokhum oine attack tawki organization asina hai makoina Al Malikia army base da leba Israeli army bu rocket na target tawki Hezbollah na North Israel gi Kiryat Samona city da kamikaze drone attack isu claim tawri lan asigi nipan subnumit haibadi March 3 ta Iran na Saudi Arab UAE amadi Jordan na leba America gi terminal high altitude area defense third system bu target tawki media reports ki matung ina attack asida Jordan gi Muwafaq salty air base da leba thar gi radar system mangta anki third system amagi mamal lupa crore lising kunithoi phawbani aduga third ki radar system gi mamal lupa crore lising ani chatret phawb oi radar asi third system gi maru oiba saruk amani amadi yengna basing gi ballistic missile sing bu identify tawba amadi track tawba disi nei America gi nakta sumnagi third system taretagi na nipan phawba lei maram asina masi yamna chawba military lost oina longnari aduga topanakal amada Western Asia gi tension oiriba fiwam asida Prithvi pumbada nunangba henganari marag asida Russia na akanba statement ama pirakli Russia na hai aikoina wari sanariba international law asi hauzik leitrabagum le son tharakli ba environment asibu yengduna Russia na hauzik President Vladimir Putin gi hanagi proposal sing asi thamlakli masida United Nations Security Council gi permanent member manga haibadi P5 ki meeting kaunana ba advice piri Kremlin ki spokesperson Dmitry Peskov na akan bo afam sing thamladuna hai ngasi gi oiriba phibam asida aikoina international law haiba pumna mangle Peskov na wahang asi hangladuna hai law gi existence mangsil laglagadi kanagumba amada masigi niyam sing amadi principle sing ngangna bakaram na haiga dori isu asida Russia gi foreign minister Sergei Lavrov nasu America da wahang hangduna hai phibam asi oheliba America gi achoba plan asi America na world gi mangda clear to pham thui mangna hai America masi takadabani madudi plan sing asi hanagi international rules amadi norm singa karamna fit oiri aduga somda Iran gi warship Iris 11 Bharat ki Kochi port ta panduna leiri Iran na 20th February da technical fault oirakpagi matungda Bharat tagi mateng nikhi Bharat na Mars amada jahaz asibu Kochi da khamnana ba ayab pikhi amadi masigi matungda Mars mari da port ta thongki jahaz asigi crew member chamaga marfu humdoi hauzik Kochi da Indian Navy gi facility da leiri Iris 11 handak Bharat ta pangthokiba International Fleet Review IFR 2026 amadi Milan 2026 naval exercise ta yauki event asi February 15 dagi 15 fawbagi marakta pangthoki masigi mamangda America na Bharat tagi halakpa Iranian warship Iris Denabu Sri Lanka gi manakta attack tawduna luphanki attack asida Iranian Navy marfu taret sikhi asumna Iran gi mayokta America amadi Israel gi attack asina oheliba Middle East ki tension asina Bharat asu energy supply da effect ohelagli Bharat ki nakta crude oil amadi petroleum product kaya yamna reserve ta leibage haibasi mi painingai oibu wahang oiri handak lakhiba government report amagi matung inna Bharat ki nakta 25 crore barrel dagi henba crude oil amadi petroleum product reserve ta lei masi chorakna thani gi demand fulfill to bangamgani combined reserve leiba ki energy supply chain da hafta tare tagina nipan fawba coverage tawi masi chorakna 4000 crore liter ni reserve asi storage point kaya da sandoktuna lei masi gi manungda Mangalore Padur amadi Visakhapatnam da leiba underground strategic caps yauri aduga Bharat Russia dagi crude oil leibagi condition singda America na pikiba discount aduna Bharat ta petrol amadi diesel gi mamal hengarpadagi kalli US Treasury Department na Indian refinery singbu numit kunthra gi special license pikhi license asi April 3 fawba valid oigni masi President Trump ki energy agenda gi matung ina temporary step asi lokhatkhi masida America na hai Bharat America gi maru oiba partner amani amadi global market ta thau gi supply bu stable ohenana ba exemption asi pikhi bani
वीडियो से ngasi gi di matang asoi fawbadan thagasari